Hello people, welcome front to my camera. Adana ngasi se amuk video anauba nungaiba sahi tratret ki matungda masigi reaction video se amuk pujarai da mayam masigi video asida miyeng tabiu masigi video asida aina promote khar tawningba adugi video se semjabani masigi video se 1 month ago di oire adubu actor actress amasung singer anima moi marigi channel adu YouTube ta laibini aduna moi gisu promote tawningbagi ngasi video se semjabani isai mamingna Houloutini bamngamma aduna mayam masigi video sida howdagi loyo faudang mit yeng tabini ngai khanghanjabani mayam haurase video ase gngmei production hai sigi video ase joypou gngmei gi channel da thambani Houloutini directed by gngmei. Wow, akai za atoni ata se ni pa ni ka hokun ai me dong ai Angel Houloutini bangama Houloutini bangama ingan khangmu tabui jai tabui mangui tabui ngam nai na cho na khâu hay ka khan mai rui na bangama nang ta wang lo wo ting sang a khang sigi khut ok nino sida ko kana ngau roi de bano ba Angel on art hai sini Kandi ko in ban ko zeleng mai nang na ne kandi ko Pazai sigi lo shot se ko machun mai so ma yaw nang na de powder Angel se tangkhul me ko tangkhul oira su hoigi Rongmei gi isai gi lyrics to fajana dum sai yai lim nai bang suna ta kham bang tu cho ta don ta roi kham shooting phau di phajai he dum yai he le lo nang ram sian adani sibo sida phajadi hai ready ko ore on the tumuro Angel se music video da di ko adum yeng bada ahan man bani ko ahan dina tani yamna han bani na tani ko kham makum atom ram jian ta kham mage gan khat na Joypou sung ba mai nang lung tay a lung khâu liền lâu to machin do yong lyrics adum keno to do ne ba do yamna smooth ta chapne ba to like it so beautiful Houloutini bangama Houloutini bangama singer se maming je Mathiuhuam ko ni Mathiuhuam kamei tabui jai tabui mangui tabui ngam nai na cho na khâu hay hoina hai ready Rongmei gi sorry syndrome hai tare sidabu ha kanana promote tawning moi da bano ba sigi female singer sina Jeena pamei
yamna khonjeldo si lapsongda sakkedaba khonjelnima aigi hanadagi dum pama'abani sigi singer se female singer se male singer dudi kuidri ma forakko ko adu like to ai dum duga sigi music video da cast ani maksu yamna yengbada nuai ba ko cast singer lyrics music makeup costume videographer editor ko director special things sida yauriba makai he ko ya ngasigi music video da yauriba makai si amna proud feeling oi I appreciate toy dana ngasigi video da mayam masigi video se original da oine yeng thok kharab oirasu ngasigi reaction video da amuk yengbibagi damakta thank you ngasigi music video asida yaubiriba khoigi actor amasung actress aduga singers anima ko moi marigi channel se moigi link to aigi description hapamge aduna mayam sa changa ko moi marigi channel do amtang subscribe button da nambiraga di amna aigi thamoi reaction gi thamoi si am pelani okay aduna mayam please subscribe go subscribe yam nungai ba video se adum thagalakke to all my viewers thank you for all your support and loving see you on the next video